ताबिरिबा मदि मेटेंग ताबिरिबा सिंबो अहानबा मक्तदा इकाई खुमनजुबगा लोइनना तारामना ओक्चरी ngasi amuk pomnamaki damak pujarakliba film asigi maming Independence Day hariba film asi 2016 gi June 20 da release tawkiba film amani film asi science fiction amasung action da yumfam oiba film ni phare adudi mayam yamna koithoktana film gi wari da lakchuke film asi aurakpada 1996 gi July 2 gi matam ulai ahanba sinda thagi laimai ulai thagi laimai asida nungumba khara paisinduna asumna idunu lerami mafam asida khwaidagi ihan hana aikhoina lakhi asumna mafam aduda thagi laimai asida ihan hana lakhiba sing aduna semduna thamlami tanja asida thagi laimai asida yamna chawba mami ama taraklami mami adu spaceship amagi mami oirami spaceship adu malem laimai tamna paitharami मालेमगी मफम अमदा हेड ऑफिस अमा उलई हेड ऑफिस असि अतोप सिग्नल थिजिनबा ऑफिस अमा ओइरमी ऑफिस असिदा थाबक तोबो नुपा अमना अतियादगी सिग्नल अमा फंगमी अंगक प सिग्नल असि फंगबदा नुपा अदुना महाकी सीनियर अमदा फोन तौदुना पाव असि तमलमी सर सिग्नल अमा फंगे फंगलिबे सिग्नल असि अतोप शहरदगी सिप तारप ओइगनी सर पाव असि तमलब मतुंगदा मखा ताना रिसर्च तौबदा सिप अमता मखोयगी रेडरदा उबु फंगमदे रिसर्च तौब अदुदा मखोयने यामना थुना खंगबा ngamnami मदुदी सिपकी सिग्नल फंगलिबा असि अतोप मफम अमतदगी नथि थागी लेबाक्तगी स्पेसशिप नि हाइबा मखोय पंथब तौदना पाव असि आर्मी सिंगदसु खंगहलमी मथक्तगी तारकलिबा स्पेसशिप असि यामना चावे हाइना सु तमलमी आर्मी सिंगना नॉर्मल स्पेसशिप ओइगनी हाइना खन्नरमी अदुबो स्पेसशिप अदु अमुक अमुक लेपलमनगा असुम नक्सिलकपदगी मयामसिंग अदु कीनब फावरमी पाव असिदगी व्हाइट हाउस की प्रेसिडेंट सु यामना वारमी ngayhak leiraga army sing president hairami sir signal adu mafam muda lekre aduga machet kuntra taruk thokna atopa mafam singda khaidokre haiba ngamde madudi minute kun manga muk leiraga aikoi gi location asida lakpasu yai mathangi senda tongan ba city singdagi paw laknarami madudi angakpa mawongda maigi nong mapai painarakle haina haiba nong mapai sing asini machet kuntra taruk thokna tongan khaidokhiba do ngayhak leiraga nong mapai ama Moscow da ta tharaklami bawasi president khanglaba matungda tawfam ama ta khangdana aeroplane ama paisil halami adubo aeroplane adu maigi nong mapai aduna maram oiraga pokhaiki thautok adu uraga makhoini yamna ngaklami amasung kari amata khangba ngamlamde ngayhak leiraga city asida yamna chawba spaceship ama taraklami asumna mafam kayada spaceship adu tasinba horami spaceship aduna tarakpana maram orega TV channel sing adusu problem orami sin asida TV station amada nupa ama ulai mahaki maming David Kawi mahak satellite engineer orami mahakna signal sing adu yengbada angakpa signal khar phanglami signal sing adu amuk manglami maram asidagi mahakna mapanda thoglaktuna atiyada yengkhalami maduda mahakna yamna chawba alien ship ama paitharakpa urami sip asi uraga mahakna khanglami madudi khudong thiba nanglagani haiba maram asina mahakna khonglei thuna sensilaktuna TV station asigi mapud hairi alien singna ikhogi signal singbu mangan khraga makhogi signal singbu malem asida chana hana phonari masidi karigumba makhoi ngamkhrabadi aikhoi malem da leiriba khudingmak yamna khudong thiba nanglagani yamna chawraba spaceship sing asi hangna lakpanate manungde alien mayam su yaudun lakribani makhoina ikhoibu maithiba piduna malem asida lainaba lakribani pawasi David na president da su khanghan ba pammi maramasina mahakna magi nupi da call tawduna wari pumna maklirami David ki nupi adu president ga punna thabak tawminarami David ki nupi na wari adu taraga thajaramdi maramasina phone adu kakthatlami David na pawasi president da khanghan ba si yamna mathau tai haina khalami maramasina mahakna magi mapaga loinaduna Washington DC tamna laki makhoina White House adu yauraba matungda David na magi nupida phone tawrami asumna president hari aikhogi malemasi matum tabana maram oraga alien singa sina makhoi masel paw phawna mangamlamde maram asina makhoina aikhogi satellite ki mateng loduna paw phawnari aikhoina athubada masigi thorang ama tahoudrabadi miyoi kayagi punsi manglagani president na David ki wa asi thausan taramde aduga mafam asidaki thoki
ngaihak leraga White House ki mapada spaceship ama laktuna leibu urami madu uraga helicopter ani tharami maramdi alien sing aduga pau phauna na bahaiduna adubo kari amata khanghaudana spaceship adudagi missile ani kapthoraktuna helicopter ani adu pokhai halaklami thongdok asi uraga president na khanglai madudi mafam asida alien sing asina lakliba asi amang ata thogan ba laklibani haiba David na haikiba wa sing adu achungbani haiba khanglai makhoi sing adu White House dagi atopa mafam amada chatki mafam khudingda miyam pumnamak irang langnarami maramdi thokliba thongdok asina yamna kinaduna David na hana matam ama leplami haibu matam adu hek yawrapaga spaceship adugi thong hanglaklami aduga higok machugi mai ngalaklami miyam sing adu yamna ngaklarami spaceship aduna khanghaudana yamna chawkraba building adu sathina pokhai halami thongdok asi uraga president aduna khanglai David na haiba adu yaduna mafam asidagi mi sing adu lokthok lamlabadi thawai kaya mangkhriba asi manglam loidabani haina asumna thongdok asigi matungda mathangi numit ki sin ulai sin asida air force sing ulai makhoi sing asina alien sing asida laman khumnan bahaiduna fighter jet kaya spaceship tamna paisilami air force sing asigi maraktagi pilot Steven kawa amasu yawrami asumna air force sing asina spaceship aduda missile capsinduna attack tawrami adubo spaceship aduda kari amatadi changlamde maramdi spaceship adugi akoibada seal wall ama activate tawraktuna spaceship adu protect tawrami Air Force sing asina attack tawrubun maram oraga spaceship adudagi ship macha mayam ama paithoraktuna Air Force sing adugi fighter jet sing aduda attack tawduna loina pokhai halami Stevena magi jet adusu soidana pokhairani khanduna parachute thadoklami Stevena parachute thadokpana maram oraga alien amagi ship ama panduna laimaida taraklami Stevena ship adugi manakta sangsinduna yengbada alien amasu yawrami Stevena alien adu kinna thinbadagi wantaki atopa sin amada president ulai mahak yamna wakhal warami maramdi alien sing aduna air force ki camp adusu tumna thugai kibana maram asidagi president da minister masung atai officer singna alien sing aduda yamna sathina attack tawna bahairami maduda president na makoina hariba adu yaramde makoi ki marakta David su yawrami David hari aikoina irai laina alien sing ado attack to wahibasi afabo oroi aikoi isana isagi mang takan batagani wahi asita bada minister adu mai hona sauraktuna David ta lauraduna mafam asidagi chatkina baharami tanja asida David ki mapa adu mafam asida changlaktun hari David na koi mayamda hana na khudong thiba si nangdringai da haikraba natra aduga na koi na karigi mafam asidagi mi sing adu lokthokidribano nakoina hana alien sing asi malem asida lakhra haibasu khangnariba natra aduga amana chahi kaya ki mamang de spaceship ama crash tawrtuna area yankhai ma thoi da thamliba natra David ki mapa gi wa asitaraka president na khumnai nangna haiba do kari amata leite mafam asida area yankhai ma thoi haina su leite wahi asitaraga minister na amu khumnai mahak na haiba si achumpani president na minister gi wa adu tabada yam ngaklami maramdi mahakna spaceship kaibadagi amasung area yankhai mathoi gi maramda amatta khanglamdabana mafam asi army singna control tawduna leiriba mafam amani makoi punna area yankhai mathoi hariba mafam adu tamna laklami mafam asi gi leinungda yamna chawba lab ama semduna lerami lab asida alien ship adusu thamlami lab asida president na scientist amaga thengnarami scientist na president hari aikoina spaceship asi matam kayagi mamangdagi semna ba haiduna laknarakpani adubo upay amata leitana lakhibani adubo malem asida alien gi spaceship atopa thunglakpadagi spaceship asi masana activate oijarakle asumna paw asi tamduna spaceship crash tawbada yawrakhiba alien sing adu president aduda su uhalami aduga hari alien sing asi su aikoi miyoi biga chap manana yengba ngami amasung taba ngami adubo makhoi wa ngangbadi ngamde president na scientist asida amuk hari pumnamak asi oirabasu nahakna athubada research tawduna alien sing asina kari pamlibano haibado khangdokna bohono mathangi senda Steven ulai mahakna alien sing adu makhongda thuduna chinglaga laklami aduga truck ama mateng niduna khamhalami truck driver adu hana mamangda pilot ama oirami mahakna space ta mission gi chalubada alien sing na phakibani adubo mahakna mayamda wari adu
ꯂꯤꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯈꯤꯗꯦ ꯑꯁꯨꯝꯅ ꯁ꯭ꯇꯦꯚꯦꯟꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯑꯦꯂꯦꯟꯁꯤꯡ ꯑꯗꯨ ꯍꯥꯞꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯦꯁ ꯑꯗꯨ ꯌꯧꯅ ꯂꯥꯛꯂꯝꯃꯤ ꯕꯦꯁ ꯑꯁꯤ ꯑꯦꯔꯤꯌꯥ 52ꯒꯤ ꯕꯦꯁ ꯑꯣꯏꯔꯝꯃꯤ ꯑꯍꯥꯟꯕꯗ ꯒꯥꯔꯗꯁꯤꯡꯅ ꯒꯥꯔꯤ ꯑꯗꯨ ꯆꯪꯍꯜꯂꯝꯗꯦ ꯃꯗꯨꯗ ꯁ꯭ꯇꯦꯚꯦꯟꯅ ꯑꯦꯂꯦꯟ ꯑꯗꯨ ꯎꯍꯟꯕꯗ ꯒꯥꯔꯗꯁꯤꯡ ꯑꯗꯨ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯆꯪꯍꯜꯂꯛꯂꯝꯃꯤ ꯑꯦꯂꯦꯟ ꯑꯗꯨ ꯂꯦꯞꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯅ ꯑꯦꯂꯦꯟꯒꯤ ꯁꯨꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯦꯂꯦꯟ ꯑꯗꯨ ꯋꯥꯟꯊꯔꯝꯕꯗꯒꯤ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠ ꯄꯥꯡꯈꯠꯂꯛꯂꯒ ꯁꯥꯏꯟꯇꯤꯁ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯁꯥꯏꯟꯇꯤꯁ ꯑꯗꯨ ꯑꯦꯂꯦꯟ ꯑꯗꯨꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯀꯣꯛ ꯑꯗꯨ ꯈꯥꯡꯐꯝ ꯈꯪꯗꯅ ꯅꯥꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯂꯦꯟ ꯑꯗꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯁꯥꯏꯟꯇꯤꯁ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯂꯦꯞ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯁꯥꯏꯟꯇꯤꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯒ꯭ꯂꯥꯁꯇ ꯑꯦꯂꯦꯟ ꯑꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦꯂꯦꯟ ꯑꯁꯤꯅ ꯁꯥꯏꯟꯇꯤꯁꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯋꯥ ꯉꯥꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯑꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯄ꯭ꯔꯁꯤꯗꯦꯟꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯅꯈꯣꯏ ꯐꯖꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯌꯣ ꯃꯁꯤꯅ ꯑꯩꯈꯣꯏꯗꯁꯨ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯦꯂꯦꯟꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯋꯥ ꯑꯁꯤ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯦꯂꯦꯟ ꯑꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯗ ꯌꯦꯡꯁꯤꯜꯂꯝꯃꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨ ꯑꯦꯂꯦꯟ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗ ꯁꯥꯏꯟꯇꯤꯁꯀꯤ ꯃꯀꯣꯛꯇ ꯅꯥꯈꯤꯕ ꯑꯗꯨꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯑꯁꯨꯝꯅ ꯑꯦꯂꯦꯟ ꯑꯁꯤꯒꯤ ꯄꯋꯥꯔ ꯂꯩꯔꯝꯃꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯑꯦꯂꯦꯟ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯑꯦꯂꯦꯟ ꯑꯗꯨ ꯁꯤꯈꯤꯕꯒ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯁꯨ ꯃꯀꯣꯛ ꯅꯥꯕ ꯑꯗꯨ ꯐꯔꯛꯂꯝꯃꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯦꯂꯦꯟꯁꯤꯡ ꯑꯗꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯑꯦꯂꯦꯟꯁꯤꯡ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯈꯪꯂꯦ ꯑꯦꯂꯦꯟꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯄꯥꯝꯂꯦ ꯃꯈꯣꯏꯅ ꯑꯇꯩ ꯄ꯭ꯂꯥꯅꯦꯠ ꯀꯌꯥꯁꯨ ꯆꯠꯇꯨꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯅꯤ ꯍꯟꯗꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯂꯦꯟꯁꯤꯡ ꯑꯁꯤꯗ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯇꯦꯚꯦꯟꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗ ꯃꯍꯥꯛꯀꯤ ꯁꯤꯇꯤꯗ ꯆꯠꯂꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯁ꯭ꯇꯦꯚꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯕꯨ ꯀꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯅꯨꯄꯤꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗꯅ ꯁꯤꯈꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ ꯑꯁꯣꯝꯗ ꯗꯦꯕꯤꯠꯁꯨ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯔꯝꯃꯤ ꯗꯦꯕꯤꯠꯀꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯄꯥꯅ ꯗꯦꯕꯤꯠꯇ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯕꯗꯤ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ ꯑꯔꯨꯝ ꯍꯧꯔꯒꯅꯤ ꯗꯦꯕꯤꯠꯅ ꯃꯄꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄꯟꯊꯕ ꯇꯧꯗꯅ ꯂꯦꯞ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯗꯦꯕꯤꯠꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗ ꯀꯦꯟ ꯑꯃ ꯊꯝꯂꯝꯂꯒ ꯑꯣꯐꯤꯁꯔ ꯑꯃꯗ ꯀꯦꯟ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯅꯕ ꯍꯥꯏꯔꯝꯃꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯀꯦꯟ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗꯒꯤ ꯁꯤꯜ ꯑꯃꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯗꯦꯕꯤꯠꯅ ꯁꯤꯁꯇꯦꯝꯗ ꯐꯝꯗꯨꯅ ꯊꯕꯛ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯦꯟ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯀꯦꯟ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯁꯤꯜ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯀꯦꯟ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ ꯃꯗꯨ ꯎꯔꯒ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯗꯦꯕꯤꯠꯇ ꯃꯇꯧ ꯀꯔꯝꯅ ꯁꯤꯜ ꯑꯗꯨ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗꯒꯤ ꯃꯥꯡꯍꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯗꯦꯕꯤꯠꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯗ ꯚꯥꯏꯔꯁ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯁꯤꯟꯈꯤꯕꯗꯒꯤ ꯁꯤꯜ ꯑꯁꯤ ꯃꯥꯡꯈꯤꯕꯅꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯇꯧ ꯑꯁꯨꯝꯅ ꯚꯥꯏꯔꯁ ꯑꯁꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯆꯧꯕ ꯑꯗꯨꯗ ꯏꯟꯁꯇꯣꯜ ꯇꯧꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯁꯤꯜ ꯑꯗꯨ ꯁꯣꯟꯊꯈ꯭ꯔꯒꯅꯤ ꯗꯦꯕꯤꯠꯀꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯇꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯗꯦꯕꯤꯠꯅ ꯈꯨꯝꯂꯛꯏ ꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯃꯗꯨ ꯌꯧꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯚꯥꯏꯔꯁ ꯑꯁꯤ ꯏꯟꯁꯇꯣꯜ ꯇꯧꯒꯗꯕꯅꯤ ꯚꯥꯏꯔꯁ ꯑꯁꯤ ꯍꯦꯛ ꯏꯟꯁꯇꯣꯜ ꯇꯧꯕꯒ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤ ꯁꯤꯜꯁꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯒꯅꯤ ꯃꯤꯅꯤꯠ ꯑꯃ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯍꯧꯕꯗꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯗꯦꯕꯤꯠꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯒ ꯑꯃꯨꯛ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯗꯤ ꯀꯅꯥꯅ ꯄꯥꯏꯒꯅꯤ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯁ꯭ꯇꯦꯚꯦꯟꯅ ꯈꯨꯝꯂꯛꯏ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯑꯩꯅ ꯄꯥꯏꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯁ꯭ꯄꯦꯁꯁꯤꯞ ꯂꯩꯕꯁꯤꯡ ꯑꯗꯨꯗ ꯑꯃꯠꯇ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ ꯁ꯭ꯇꯦꯚꯦꯟ ꯑꯃꯁꯨꯡ ꯗꯦꯕꯤꯠꯀꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗꯁꯨ ꯃꯤꯁꯥꯏꯜ ꯑꯃ ꯂꯣꯗ ꯇꯧꯗꯨꯅ ꯍꯥꯞꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯁꯤꯗꯦꯟꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯄꯥꯏꯂꯣꯠꯀꯤ ꯑꯋꯥꯠꯄ ꯂꯩ ꯀꯅꯥ ꯄ꯭ꯂꯦꯟ ꯄꯥꯏꯕ ꯍꯩꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯇꯦꯚꯦꯟꯅ ꯃꯇꯦꯡ ꯂꯧꯔꯛꯄ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯍꯥꯟꯅ ꯑꯦꯂꯦꯟꯁꯤꯡꯅ ꯁ꯭ꯄꯦꯁꯇ ꯐꯥꯔꯝꯃꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯄ꯭ꯂꯦꯟ ꯄꯥꯏꯕ ꯍꯩ ꯍꯥꯏꯗꯨꯅ ꯃꯤꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯊꯧꯗꯥꯡ ꯂꯧꯔꯝꯃꯤ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯚꯦꯟ ꯁ꯭ꯄꯦꯁꯁꯤꯞꯇ ꯇꯣꯡꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯚꯦꯟꯅ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯑꯦꯂꯦꯟꯁꯤꯡꯒꯤ ꯑꯆꯧꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ
leplammi aduga David na virus adu spaceship aduda install tormi virus adu hek install torba loirba matungda army singda pau piraklami makoina leimai da leiriba spaceship sing aduda attack townaba thorang tormi ahan badadi missile adu spaceship aduda changba ngamlamde adubo anirak subadagidi missile sing adu alien singi spaceship aduda changduna pokhai halami thogdok asi uraga mayam punmak adu harawnarami adubo khanghaudana spaceship adudagi spaceship macha mayam ama paithorktuna plane sing aduda alien sing attack tawraklami madu uraga gari driver aduna masagi punsibu malemgi khanduna mahaki plane aduna spaceship achouba aduda paisinduna thomjilami maram asidagi spaceship achouba adu yamna sathina pokhaiki asomdana David amasung Stephen gi ship adu mother spaceship manungda panduna lerami makhoi anina makhoi gi thawai tharabasu alien sing asidi lemna tharu si hainaduna missile adu thatoklami tanja asida makhoi gi ship adu paithokpu yaraklami mother spaceship asidagi thokpagi matam second kuntra khaktang airami makhoi anina ship adu yamna yangna paithorakpada spaceship adu gi thong adu thingba horaklami adubo laibak fabadagi David amasung Stephen ani adu thong thingba yaudringai da spaceship adudagi paithorklami asumna second kuntra adu subaga mother spaceship adu uful hauna pokhairami makhada laiba spaceship sing adu su tumna attack tawduna loisilami asumna alien sing adubo miyoiba singna maithiba piduna malem asibu kanma ngamlami miyam pumnamak mipainaramba adu yamna harawnarami aduga matang asida film asigi aroiba saruk oiki mathangi nungairiba film amada mayam punna amuk hana thengnaminasi ngasigi oinadi pumnamakpu amukka na ikai khumnajaraga matang asida tensinjari